ꯑꯩꯅ ꯈꯥꯝꯃꯦ ꯂꯨꯂꯨꯡꯄꯥꯎ ꯐꯤꯡꯒꯠꯀꯅꯨ ꯇꯞꯊꯈꯣ ꯃꯇꯥꯡ ꯂꯥꯛꯈꯤꯅꯤ ꯃꯥꯅ ꯑꯁꯥꯏ ꯃꯐꯝꯁꯤꯗ ꯉꯥꯡꯅꯁꯤ ꯍꯥꯏꯈꯤ ꯃꯍꯥꯛ ꯂꯥꯛꯈꯤꯅꯤ ꯐꯝꯃꯨ ꯃꯍꯥꯛ ꯑꯃꯨꯛ ꯐꯝꯊꯔꯛꯂꯦ ꯍꯥꯏꯒꯨꯝꯂꯗꯨꯅ ꯑꯣꯐꯤꯁꯔꯗꯨꯁꯨ ꯂꯥꯛꯂꯦ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯃꯦꯗꯝ ꯗꯤꯁ ꯋꯦ ꯄ꯭ꯂꯤꯖ ꯌꯨ ꯇꯨ ꯃꯍꯥꯛꯅ ꯆꯤꯡꯗꯨꯅ ꯊꯪꯅꯕ ꯀꯥ ꯑꯃꯗ ꯆꯪꯃꯤꯟꯅꯔꯦ ꯑꯇꯣꯞꯄ ꯑꯣꯐꯤꯁꯔ ꯑꯃ ꯂꯩꯔꯝꯂꯦ ꯑꯩꯈꯣꯏꯅ ꯍꯦꯛ ꯆꯪꯈꯤꯕꯒ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯇꯔꯥꯝꯅ ꯑꯣꯏ ꯑꯗꯨꯒ ꯆꯧꯀꯤꯗ ꯐꯝꯕꯤꯌꯨ ꯍꯥꯏ ꯃꯍꯥꯛ ꯃꯁꯥꯅ DSPꯅꯤ ꯍꯥꯏꯅ ꯁꯛ ꯇꯥꯛꯏ ꯃꯈꯥ ꯇꯥꯅ ꯏꯪꯒ꯭ꯔꯥꯖꯤꯗ ꯍꯥꯏꯔꯛꯏ ꯃꯤꯁꯇ꯭ꯔꯦꯁ SHO ꯁꯥꯍꯦꯕꯅ ꯃꯤꯁꯇ꯭ꯔꯦꯁꯄꯨ ꯐꯥꯅꯕꯒꯤ ꯋꯥꯔꯦꯟꯠ ꯑꯁꯤ ꯃꯤꯁꯇ꯭ꯔꯦꯁꯇ ꯎꯠꯈ꯭ꯔꯦ ꯍꯥꯏ ꯑꯗꯨꯕꯨ ꯃꯤꯁꯇ꯭ꯔꯦꯁꯀꯤ ꯑꯗꯨꯒ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯒꯤ ꯚꯥꯞ ꯇꯥꯅꯕ ꯑꯩ ꯑꯃꯨꯛ ꯁꯟꯗꯣꯛꯅ ꯇꯥꯛꯆꯒꯦ ꯋꯥꯔꯦꯟꯠ ꯑꯁꯤ ꯃꯅꯤꯄꯨꯔ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯆꯤꯐ ꯖꯨꯗꯤꯁꯤꯌꯦꯜ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯑꯃꯅ ꯃꯐꯝꯁꯤꯒꯤ ꯆꯤꯐ ꯃꯦꯇ꯭ꯔꯣꯄꯣꯂꯤꯇꯟ ꯃꯦꯖꯤꯁꯇ꯭ꯔꯦꯠꯇ ꯃꯤꯁꯇ꯭ꯔꯦꯁꯀ ꯃꯤꯁꯇꯔ ꯂꯨꯂꯨꯡꯄꯥꯎꯒ ꯐꯥꯅꯅꯕ ꯊꯥꯔꯛꯄꯅꯤ ꯅꯈꯣꯏꯒꯤ ꯅꯊꯛꯇ ꯇꯧꯔꯤꯕ ꯆꯥꯔꯖꯅ ꯏꯃꯣꯇꯣꯝꯕ ꯀꯧꯕ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯀꯟꯇ꯭ꯔꯦꯛꯇꯔ ꯑꯃ ꯃꯁꯥꯗ ꯌꯥꯎꯈꯤꯕ ꯊꯤꯀꯥꯒꯤ ꯑꯆꯧꯕ ꯁꯦꯟꯐꯝ ꯑꯃꯒ ꯀꯣꯟꯅꯅ ꯖꯤꯔꯤꯕꯥꯝꯗꯒꯤ ꯏꯝꯐꯥꯜ ꯂꯣꯝꯗ ꯃꯁꯥꯒꯤ ꯒꯥꯔꯤꯗ ꯆꯠꯈꯤꯕꯗꯒꯤ ꯅꯈꯣꯏꯅ ꯂꯝꯕꯤꯗꯒꯤ ꯐꯥꯕꯅꯤ ꯍꯥꯏꯕꯁꯤꯅꯤ ꯊꯤꯐꯝ ꯈꯪꯗꯅ ꯂꯩꯕꯗꯒꯤ ꯃꯐꯝꯁꯤꯗ ꯂꯩꯔꯦ ꯍꯥꯏꯕ ꯇꯥꯕꯗꯒꯤ ꯊꯤꯔꯛꯄꯅꯤ ꯅꯈꯣꯏꯕꯨ ꯐꯥꯕꯤꯌꯨ ꯍꯥꯏꯔꯛꯄꯅꯤ ꯃꯤꯁꯇ꯭ꯔꯦꯁꯀꯤ ꯃꯤꯡ ꯔꯣꯖꯤ ꯇꯃꯦꯡꯂꯣꯡ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯒꯤ ꯑꯣꯖꯥꯅꯤ ꯍꯥꯏꯕꯁꯤ ꯆꯨꯝꯃꯤꯗꯅ ꯆꯨꯝꯃꯤ ꯍꯣꯏ ꯑꯩꯅꯤ ꯑꯗꯨꯒ ꯅꯨꯄꯥ ꯃꯆꯥꯁꯤꯅ ꯂꯨꯂꯨꯡꯄꯥꯎ ꯀꯧꯕ ꯅꯠꯇ꯭ꯔꯥ ꯃꯥꯅꯤ ꯆꯨꯝꯃꯤ ꯑꯗꯨꯒ ꯋꯥꯔꯦꯟꯠ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯇꯧꯔꯤꯕ ꯆꯥꯔꯖ ꯑꯁꯤꯗꯤ ꯄꯪꯍꯥꯏ ꯍꯥꯏꯖꯤꯟꯕꯅꯤ ꯑꯣꯀꯦ ꯃꯗꯨꯒꯤ ꯋꯥ ꯍꯣꯔꯦꯟ ꯀꯣꯔꯠꯇ ꯄꯨꯈꯠꯄꯅ ꯐꯒꯅꯤ ꯑꯩꯈꯣꯏꯒꯤ ꯏꯊꯧꯗꯤ ꯋꯥꯔꯦꯟꯠ ꯑꯁꯤ ꯑꯦꯛꯖꯤꯀ꯭ꯌꯨꯠ ꯇꯧꯕꯅꯤ ꯃꯦꯗꯥꯝꯅ ꯄꯥꯝꯂꯕꯗꯤ ꯎꯀꯤꯜ ꯑꯃꯒꯤ ꯃꯇꯦꯡ ꯂꯧꯕꯁꯨ ꯌꯥꯒꯅꯤ ꯎꯀꯤꯜꯁꯤꯡ ꯑꯁꯤꯗꯁꯨ ꯂꯩ ꯑꯐꯕ ꯉꯥꯛꯇꯅꯤ ꯑꯄꯥꯝꯕ ꯑꯃ ꯈꯟꯕ ꯌꯥꯒꯅꯤ ꯍꯣꯔꯦꯟ ꯀꯣꯔꯠꯇꯁꯨ ꯂꯩꯔꯝꯒꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯤꯁꯇ꯭ꯔꯦꯁꯄꯨ ꯑꯗꯨꯒ ꯅꯨꯄꯥ ꯃꯆꯥꯁꯤꯕꯨ ꯀꯣꯔꯠꯇ ꯄꯨꯊꯣꯛꯀꯅꯤ ꯎꯀꯤꯜꯗꯨ ꯑꯃꯇꯪ ꯑꯁꯤꯗ ꯎꯅꯅꯤꯡꯕ꯭ꯔꯥ ꯇꯥꯟꯅꯅꯤꯡꯕ꯭ꯔꯥ ꯃꯤꯅꯤꯠ 10 ꯔꯣꯝꯒꯤ ꯃꯇꯝ ꯄꯤꯒꯦ ꯑꯩꯈꯣꯏ ꯌꯥꯎꯔꯣꯏ ꯅꯈꯣꯏꯒ ꯑꯗꯨꯝ ꯇꯥꯟꯅꯕ ꯌꯥꯏ ꯐꯔꯦ ꯈꯔ ꯑꯍꯟ ꯑꯣꯏꯕ ꯃꯤꯅꯨꯡꯁꯤ ꯈꯪꯒꯗꯧꯕ ꯑꯃꯇꯪ ꯌꯦꯡꯕꯤꯔꯛꯎ ꯑꯣꯀꯦ ꯑꯩ ꯍꯥꯏꯈꯤꯒꯦ ꯃꯍꯥꯛꯅ ꯀꯣꯂꯤꯡ ꯕꯦꯜ ꯈꯤꯡꯉꯤ ꯈꯨꯗꯛꯇ ꯀꯣꯟꯁꯇꯦꯕꯜ ꯑꯃ ꯆꯪꯂꯛꯏ ꯃꯉꯣꯟꯗ ꯁꯂꯥꯝ ꯇꯧꯏ ꯃꯍꯥꯛꯅ ꯎꯀꯤꯜ ꯁꯥꯍꯦꯕ ꯃꯤꯁꯇꯔ ꯆꯇꯨꯔꯕꯦꯗꯤ ꯑꯃꯨꯛꯇ ꯆꯪꯕꯤꯔꯛꯎ ꯍꯥꯏꯌꯨ ꯍꯥꯏ ꯀꯣꯟꯁꯇꯦꯕꯜꯁꯨ ꯆꯤꯡꯉꯩ ꯊꯣꯛꯈ꯭ꯔꯦ ꯄꯪꯀꯨꯏ ꯀꯨꯏꯗꯅ ꯃꯥꯅ ꯍꯥꯏꯈꯤꯕ ꯃꯤꯁꯛꯇꯨ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯃꯨꯕ ꯃꯆꯨꯒꯤ ꯁꯨꯠ ꯁꯦꯠꯄ ꯃꯄꯣꯛ ꯍꯧꯔꯕ ꯋꯥꯡ ꯆꯥꯎꯕ ꯌꯦꯡꯕꯗ ꯃꯤꯁꯤꯡ ꯅꯥꯁꯤꯡꯕ ꯅꯨꯄꯥ ꯑꯃ ꯆꯪꯂꯛꯂꯦ ꯑꯣꯐꯤꯁꯔꯅ ꯑꯩꯉꯣꯟꯗ ꯎꯀꯤꯜ ꯁꯥꯍꯦꯕ ꯆꯇꯨꯔꯕꯦꯗꯤꯕꯨ ꯁꯛ ꯇꯥꯛꯏ ꯃꯤꯁꯇ꯭ꯔꯦꯁ ꯔꯣꯖꯤ ꯑꯗꯨꯒ ꯂꯨꯂꯨꯡꯄꯥꯎ ꯃꯅꯤꯄꯨꯔꯗꯒꯤꯅꯤ ꯆꯤꯐ ꯃꯦꯇ꯭ꯔꯣꯄꯣꯂꯤꯇꯟ ꯃꯦꯖꯤꯁꯇ꯭ꯔꯦꯠꯇ ꯑꯦꯛꯖꯤꯀ꯭ꯌꯨꯠ ꯇꯧꯅꯕ ꯋꯥꯔꯦꯟꯠ ꯑꯃ ꯊꯥꯔꯛꯄꯗꯒꯤ ꯐꯥꯕꯅꯤ ꯋꯥꯔꯦꯟꯠꯇꯨ ꯌꯦꯡꯕꯤꯕ ꯌꯥꯒꯅꯤ ꯔꯤꯐꯔꯦꯟꯁꯀꯤꯗꯃꯛ ꯃꯈꯣꯏꯅ ꯎꯀꯤꯜ ꯁꯥꯍꯦꯕꯀꯤ ꯃꯇꯦꯡ ꯂꯧꯅꯤꯡꯉꯤ ꯇꯥꯟꯅꯕꯤꯕ ꯌꯥꯒꯗ꯭ꯔꯥ ꯌꯥꯏ ꯑꯩꯒꯤꯁꯨ ꯀꯣꯔꯠ ꯑꯗꯨꯗ ꯀꯦꯁ ꯑꯃ ꯂꯩꯍꯧꯏ ꯃꯤꯁꯇ꯭ꯔꯦꯁ ꯎꯀꯤꯜ ꯁꯥꯍꯦꯕꯀ ꯑꯃꯨꯛꯇꯪ ꯈꯟꯅꯕꯤꯌꯨ ꯑꯩ ꯑꯇꯣꯞꯄ ꯀꯥꯗ ꯂꯩꯔꯨꯒꯦ ꯑꯩ ꯌꯥꯎꯕ ꯅꯨꯡꯉꯥꯏꯔꯣꯏ ꯇꯥꯛꯄꯤꯔꯝꯂꯒ ꯃꯍꯥꯛ ꯊꯣꯛꯈ꯭ꯔꯦ ꯆꯧꯀꯤ ꯑꯃ ꯆꯤꯡꯁꯤꯜꯂꯛꯇꯨꯅ ꯎꯀꯤꯜ ꯁꯥꯍꯦꯕ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯐꯝꯂꯔꯦ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯗꯨꯅ ꯄꯤꯔꯝꯕ ꯋꯥꯔꯦꯟꯠꯇꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯄꯥꯔꯒ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏ ꯃꯤꯁꯇ꯭ꯔꯦꯁꯅ ꯄꯥꯝꯕꯗꯨ ꯇꯥꯛꯄꯤꯌꯨ ꯑꯩꯈꯣꯏ ꯑꯅꯤꯗ ꯇꯧꯔꯤꯕ ꯆꯥꯔꯖ ꯑꯁꯤ ꯑꯣꯏꯗꯕ ꯉꯥꯛꯇꯅꯤ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯑꯩꯈꯣꯏꯅ ꯐꯥꯕ ꯅꯠꯇꯦ ꯃꯁꯛ ꯐꯥꯎꯕ ꯈꯪꯅꯕ ꯃꯤ ꯅꯠꯇꯦ ꯃꯍꯥꯛ ꯑꯁꯤꯕꯒꯨꯝ ꯃꯁꯥꯗ ꯁꯥꯊꯤꯅ ꯁꯣꯛꯇꯨꯅ ꯆꯤꯡꯊꯛꯇ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯕꯗꯒꯤ ꯑꯩꯈꯣꯏꯅ ꯃꯊ꯭ꯋꯥꯏꯗꯤ ꯁꯤꯗꯅꯕ ꯑꯁꯥꯝꯗ ꯂꯥꯌꯦꯡꯂꯛꯄꯅꯤ ꯍꯣꯁꯄꯤꯇꯥꯜꯗꯨꯅ ꯗꯤꯜꯂꯤꯒꯤ ꯑꯦꯝꯁꯁꯤꯗ ꯔꯤꯐꯔ ꯇꯧꯔꯛꯄꯗꯒꯤ ꯃꯥꯕꯨ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯄꯨꯔꯛꯄꯅꯤ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯀꯦꯁꯀꯤ ꯑꯆꯨꯝ ꯑꯔꯥꯟꯒꯤ ꯕꯤꯆꯥꯔ ꯃꯁꯤꯗ ꯂꯩꯕ ꯃꯦꯖꯤꯁꯇ꯭ꯔꯦꯠꯅ ꯇꯧꯕ ꯉꯝꯂꯣꯏ ꯃꯅꯤꯄꯨꯔꯒꯤ ꯀꯣꯔꯠꯇ ꯇꯧꯔꯨꯒꯗꯧꯕꯅꯤ ꯃꯁꯤꯗ ꯌꯥꯕ ꯍꯥꯏꯕꯕꯨ ꯃꯤꯁꯇ꯭ꯔꯦꯁ ꯍꯣꯏꯕꯨ ꯖꯥꯃꯤꯟꯗ ꯅꯣꯡꯃ ꯅꯤꯅꯤꯒ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯕ ꯅꯠꯇ꯭ꯔꯒ ꯅꯁꯥꯅ ꯑꯥꯗ ꯃꯅꯤꯄꯨꯔꯒꯤ ꯀꯣꯔꯠꯇ ꯍꯥꯖꯤꯔ ꯑꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯖꯥꯃꯤꯟ ꯌꯥꯅꯅꯕ ꯍꯣꯠꯅꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯗꯨꯁꯨ ꯌꯥꯕꯤꯔꯛꯀꯗ꯭ꯔꯥ ꯌꯥꯕꯤꯔꯛꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯉꯝꯗꯦ ꯀꯔꯤꯅ ꯀꯦꯁ ꯑꯁꯤ ꯖꯥꯃꯤꯟ ꯄꯤꯕ ꯌꯥꯗꯕ ꯁꯦꯛꯁꯟꯗ ꯆꯥꯔꯖ ꯇꯧꯔꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯐꯝꯁꯤꯗ ꯃꯇꯤꯛ ꯆꯥꯕ ꯖꯥꯃꯤꯟ ꯄꯨꯊꯣꯛꯄꯁꯨ ꯋꯥꯒꯅꯤ ꯖꯥꯃꯤꯟꯒꯤꯗꯤ ꯑꯩꯒꯤ ꯃꯔꯨꯞ ꯃꯐꯝꯁꯤꯗ ꯑꯆꯧꯕ ꯊꯕꯛ ꯇꯧꯔꯤꯕ ꯑꯃ ꯂꯩ ꯌꯥꯕꯤꯔꯛꯀꯅꯤ ꯅꯤꯡꯉꯤ ꯏꯕꯦꯝꯃ ꯅꯍꯥꯛ ꯈꯪꯂꯣꯏ ꯀꯦꯁ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯅꯠꯇꯦ ꯖꯥꯃꯤꯟꯒꯤꯗꯃꯛ ꯍꯣꯠꯅꯕꯗ ꯀꯦꯁ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯋꯥꯐꯝ ꯀꯥꯏ ꯍꯥꯏꯗꯣꯛꯄ ꯇꯥꯔꯛꯂꯅꯤ ꯃꯗꯨꯅ ꯅꯈꯣꯏꯒꯤ ꯗꯤꯐꯦꯟꯁꯇ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯑꯣꯏꯔꯛꯄꯁꯨ ꯌꯥꯏ ꯃꯗꯨꯗꯤ ꯀꯦꯁ ꯃꯄꯨꯡ ꯑꯁꯤ ꯆꯞ ꯆꯥꯅ ꯂꯦꯞꯄꯤꯒꯗꯕ ꯎꯀꯤꯜꯅ ꯀꯨꯞꯅ ꯌꯦꯡꯂꯒ ꯇꯧꯕꯅ ꯐꯒꯅꯤ ꯅꯈꯣꯏꯒꯤ ꯏꯟꯇꯔꯦꯁꯇ ꯍꯥꯏꯕ ꯋꯥꯅꯤ ꯁꯦꯜ ꯄꯥꯝꯕꯒꯤꯗꯃꯛ ꯅꯈꯣꯏꯒꯤ ꯗꯤꯐꯦꯟꯁꯀꯤ ꯂꯦꯞꯂꯛꯀꯗꯧꯕ ꯄꯣꯏꯟꯠ ꯄꯨꯝꯅꯃꯛ
haidokpa natraga khanghanba ai pamde jamingidamak nasana korta haijabana hena nungsigani anava asidi nahaki kanano aigi ipuroibani nahakna ahanbada masak fawba khangkhide haiki hojikta masigi maram soidana laigani pumnamaktu haidoktaba yaroi aduna nangi case mapung lepkadauba ukilga ningthina tanarusu maraksida icham chamna anabasi nahaki napuroibani magi afafata yengbinaba kanasu leite matam khara haibadi anabasi phatriba fawbadang natraga anabasigi yengbinaba sindok sinjin tawdri faw jamin pibiyu haina nasana haijabana fai magi wadu aihak swai lawi achumba makni khalli madumak tawbana chumgadra thajarai ai lu lukthaduna khanbadu ubada lulungna hairai oja mana hairibasina chumloidra wafam punamak tengna haidoktabana phagadoba mali chumi lulung adum tawba tare ekhoina hekta haijarasi adubu courtna yaraktrabadi kamdoba yadraga ekhoina manipur hek yaubaga tada gairembu tharakpa yaroidra maraksida doctor sahebta phajana sinaramlaga phare nangna haiba chumi adudi ukil saheb si thadokrasi phare oja ukil sahebta aina hai sahebna takpiriba sigidamak aikhoi animak towimal khangba uchari sahebna takpibagumna court ta isana hekta haijarake yabirakle phare yabiraktre doctor da sinaramlaga aikhoi gi mi ama yumdagi tharaknaba tawjarake adombu thagatsari thank you yazare mongol oibiu maduna hena nungsibigani courtna ai chatsarage lulunga aigana hogottuna mangonda khutlonai mahakna harauna okpi ukil hek thokhibaga pangkui kuidana DSP saheb mapalomdagi sanglakle mahakna hangbirai mistress isana dum haibirage haina yam phare court lomda chatnaba tawrisi SHO su sanglakle aikhoibu puduna mapanda thokminarakle hana thaduna leiramba van amada kakhat halaga aikhoibu puduna thorakle pangkui kuidana chief metropolitan magistrate ki court yaure haiduna gari du khamle aikhoibu kumthalle inak nakpada leiba sek ki yum amada pusillaga aibu nupigida lulungbuna nupagi kada top topna phamhalle ngaihak ngainaraga police officer ama laktuna aikhoi anibu kauthoklaga police constable nupi nupa ama aniga loinana court manungda sangminnare magistrate ki mamangda leiba kakhan amada phamhalle police officer amana aigi amasung lulungpawgi ming panduna aikhoibu pharakle haina takpaga loinana manipurdagi lakpa police singda sinakhiba yanaba hukum tawbiyu haina court ta hairai manipurdagi police lai haiba khudakta khanglai magistrate na police na bikhatpa che sangdu paraga aikhoida hanglai mistress Rosie haibidura aina hogattuna khummi aini sir lulungpaw lulungsu aina tawbagum hogattuna khummi aini sir okay manipurdagi tharakpa warrant sida hairiba misaksing sumleko misakti chumi sir torokliba case asidi oidaba pangai haijinbani sir aikhoina layengnaba purakliba misak asidi aikhoigi singthakta yamna sathina soktuna taaduna lerambadagi aikhoina asamda leiba mission hospital da layenglakpani hospital aduna amuk all india institute of medical science ta refer tawbadagi layengnaba asida pujarakpani ayak magi nupini ai Tamenglong Higher Secondary School gi ojani nupa macha lulungpaw haibasina aigi satrani mi lejadaduna aina neksarakpan mafam sida anabagi afafata yengliba haibabu aikhoi anitani atopa ama leite sir your honor hayo police officer na taglai your honor ai khangjadaduna tawbani ngakpigani aibu phabirabasu nupa macha si magi manakta thambiyu nakhoigi ukil ka yawbra khangnaba ukil leite paisa su anabagi dama khonabada loisenkre anabasu yamna phibam phattana aihak ikhang khanghaudana pukning nungsibana helakpadagi khonjel phairai thinge hona mittagi pi sintharai court ki kadu punchik chiklai magistrate na takpirai mistress masi ain gi wan kapkan court asina nangi case ki achumaran thinabagi khimta leite aikhoi gi di sumnatagi manipur gi warrant asi jari vinaba court asida hairakpanina nahaka lulungpawga anisi misak chumbra haiba asi phawbatan
ꯑꯩꯈꯣꯏꯅ ꯌꯦꯡꯒꯗꯧꯕ ꯅꯁꯥꯅ ꯅꯈꯣꯏ ꯃꯤꯁꯛꯁꯤꯡ ꯑꯗꯨꯅꯤ ꯍꯥꯏꯕ ꯌꯥꯔꯦ ꯑꯗꯨꯃꯛꯄꯨ ꯃꯅꯤꯄꯨꯔꯒꯤ ꯀꯅꯥꯒꯨꯝꯕ ꯅꯈꯣꯏꯅ ꯈꯪꯅꯕ ꯗꯤꯜꯂꯤꯗ ꯂꯩꯔꯝꯒꯗ꯭ꯔꯥ ꯑꯅꯥꯕ ꯑꯁꯤꯕꯨ ꯁꯤꯟꯅꯕ ꯌꯥꯅꯕ ꯃꯗꯨ ꯊꯤꯔꯨꯅꯕꯒꯤ ꯆꯥꯟꯁ ꯐꯥꯎꯕꯗꯤ ꯍꯌꯦꯡ ꯐꯥꯎꯕꯒꯤ ꯃꯇꯝ ꯄꯤꯒꯦ ꯇꯥꯟꯖꯥꯁꯤꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯍꯧꯒꯠꯂꯛꯇꯨꯅ ꯀꯣꯔꯠꯇ ꯍꯥꯏꯔꯛꯏ ꯌꯣꯔ ꯑꯣꯅꯔ ꯑꯅꯥꯕꯁꯤꯒꯤ ꯃꯤ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯏ ꯁꯥꯔ ꯃꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯗ ꯑꯅꯥꯕꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯤ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯅꯥꯕꯁꯤꯕꯨ ꯔꯦꯁꯀ꯭ꯌꯨ ꯇꯧꯕꯤꯅꯕꯒꯤ ꯋꯥꯔꯦꯟꯠ ꯑꯃꯁꯨ ꯉꯁꯤꯗ ꯌꯧꯔꯛꯂꯤ ꯃꯗꯨꯅ ꯄꯣꯁꯇ ꯂꯥꯛꯄꯅꯤ ꯃꯤꯁꯛꯇꯨ ꯚꯦꯔꯤꯐꯥꯏ ꯇꯧꯅꯕ ꯍꯣꯠꯅꯖꯔꯤ ꯑꯣ ꯑꯥꯏ ꯁꯤ ꯅꯍꯥꯛꯁꯨ ꯇꯥꯔꯦꯗꯅ ꯍꯥꯏꯔꯤꯕꯁꯤ ꯅꯍꯥꯛꯅ ꯑꯅꯥꯕꯁꯤ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯅꯤ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯔꯤ ꯑꯃꯔꯣꯝꯗ ꯃꯥꯏꯀꯩ ꯑꯃꯅ ꯅꯍꯥꯛꯅ ꯑꯅꯥꯕꯁꯤꯕꯨ ꯅꯝꯗꯨꯅ ꯐꯥꯔꯒ ꯃꯥꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯖꯤꯟꯗꯨꯅ ꯀꯣꯏꯂꯣꯠ ꯂꯣꯠꯂꯤ ꯍꯥꯏꯔꯤ ꯄꯨꯝꯅꯃꯛ ꯃꯅꯤꯄꯨꯔꯒꯤ ꯀꯣꯔꯠꯅ ꯊꯤꯖꯤꯟꯒꯅꯤ ꯑꯅꯥꯕꯒꯤ ꯃꯤꯁꯤꯡꯁꯨ ꯌꯧꯔꯛꯂꯦ ꯍꯥꯏꯔꯕꯅꯤꯅ ꯅꯈꯣꯏ ꯃꯅꯤꯄꯨꯔꯔꯣꯝꯗ ꯆꯠꯈꯤꯕꯅ ꯐꯔꯦ ꯑꯗꯨꯃꯛꯄꯨ ꯅꯈꯣꯏꯅ ꯆꯠꯇ꯭ꯔꯤꯉꯩꯗ ꯑꯅꯥꯕꯒ ꯎꯅꯕ ꯌꯥꯅꯕ ꯑꯩꯅ ꯑꯣꯞꯁꯟ ꯄꯤꯒꯅꯤ ꯋꯥ ꯑꯃꯇꯪꯒ ꯍꯥꯏꯖꯒꯦ ꯌꯣꯔ ꯑꯣꯅꯔ ꯍꯥꯏꯌꯨ ꯌꯥꯏ ꯑꯩꯈꯣꯏ ꯇ꯭ꯔꯥꯏꯕꯦꯜꯅꯤ ꯁꯥꯔ ꯑꯔꯨꯅꯥꯆꯜ ꯚꯕꯟꯗ ꯑꯩꯒꯤ ꯃꯔꯨꯞ ꯂꯥꯏꯔꯤꯛ ꯇꯝꯃꯤꯟꯅꯔꯛꯄꯤ ꯑꯃ ꯗꯤꯄꯨꯇꯤ ꯆꯤꯐ ꯂꯥꯏꯌꯦꯁꯟ ꯑꯣꯏꯕꯗꯒꯤ ꯑꯩ ꯃꯥꯒꯤꯗ ꯊꯨꯡꯏ ꯂꯨꯂꯨꯡꯄꯥꯎ ꯑꯌꯥꯝꯕ ꯃꯇꯝꯗ ꯚꯕꯟ ꯑꯁꯤꯗ ꯂꯩ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯆꯩ ꯑꯥꯗ ꯊꯝꯃꯤ ꯀꯥꯒꯤ ꯔꯦꯟꯠ ꯆꯥꯕꯒꯤ ꯊꯛꯄꯒꯤ ꯄꯩꯁꯥ ꯑꯃꯠꯇ ꯍꯤꯁꯥꯞ ꯇꯧꯅꯗ꯭ꯔꯤ ꯍꯌꯦꯡ ꯆꯠꯀꯗꯧꯕ ꯂꯩꯔꯕꯗꯤ ꯉꯁꯤꯗꯒꯤ ꯚꯕꯟꯗ ꯂꯩꯖꯕ ꯌꯥꯅꯕ ꯍꯨꯀꯨꯝ ꯇꯧꯕꯤꯌꯨ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯒꯅꯤ ꯅꯈꯣꯏꯗꯤ ꯍꯧꯖꯤꯛ ꯄꯨꯂꯤꯁꯀꯤ ꯀꯁꯇꯗꯤꯗ ꯂꯩꯔꯕꯅꯤ ꯅꯪꯅ ꯑꯔꯨꯅꯥꯆꯜ ꯚꯕꯟꯗ ꯅꯈꯣꯏꯕꯨ ꯁꯦꯟꯅꯅꯕ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯄꯤꯕ ꯉꯝꯒꯗ꯭ꯔꯥ ꯑꯩꯍꯥꯛ ꯑꯩꯒꯤ ꯃꯔꯨꯞꯇ ꯍꯥꯏꯅꯖꯒꯦ ꯃꯗꯨꯒꯤꯗꯃꯛ ꯅꯍꯥꯛꯅ ꯗꯥꯏ ꯂꯧꯕ ꯉꯝꯂꯕꯗꯤ ꯌꯥꯏ SHO ꯁꯥꯍꯦꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯁꯪꯕꯗ ꯃꯤ ꯀꯌꯥ ꯆꯪꯒꯅꯤ ꯌꯣꯔ ꯑꯣꯅꯔ ꯌꯥꯝꯗ꯭ꯔꯕꯗ ꯅꯨꯄꯤ ꯑꯅꯤꯒ ꯅꯨꯄꯥ ꯑꯅꯤꯒ ꯆꯪꯒꯅꯤ ꯑꯣꯀꯦ ꯃꯤ 4ꯒꯤ ꯐꯣꯔꯁ ꯑꯃ ꯍꯥꯏꯔꯒꯦ ꯃꯤꯁꯇ꯭ꯔꯦꯁ ꯔꯣꯖꯤꯅ ꯃꯗꯨꯒꯤꯗꯃꯛ ꯁꯤꯜ ꯂꯥꯡꯕ ꯉꯝꯂꯕꯗꯤ ꯃꯈꯣꯏꯕꯨ ꯑꯍꯤꯡ ꯑꯁꯤꯃ ꯚꯕꯟꯗ ꯂꯩꯔꯒ ꯍꯌꯦꯡ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯇ ꯁꯤꯟꯅꯅꯕ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯃꯔꯛꯁꯤꯗ ꯑꯣꯟ ꯍ꯭ꯌꯨꯃꯦꯅꯤꯇꯦꯔꯤꯌꯟ ꯒ꯭ꯔꯥꯎꯟꯁ ꯍꯣꯁꯄꯤꯇꯥꯜꯗ ꯑꯅꯥꯕ ꯗꯣꯛꯇꯔꯅꯆꯤꯡꯕꯒ ꯎꯅꯅꯕ ꯁꯤꯟꯕꯤꯔꯣ ꯌꯥꯕꯤꯔꯦꯗꯅ ꯌꯣꯔ ꯑꯣꯅꯔ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯁꯥꯍꯦꯕꯅ ꯑꯏꯕ ꯆꯦ ꯑꯃ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯗ ꯂꯥꯟꯊꯣꯛꯂꯛꯏ ꯄꯨꯂꯤꯁꯁꯤꯡꯅ ꯀꯣꯔꯠ ꯃꯅꯨꯡꯗꯒꯤ ꯑꯩꯈꯣꯏꯕꯨ ꯄꯨꯗꯨꯅ ꯃꯄꯥꯟ ꯊꯣꯛꯂꯛꯂꯤ SHOꯅ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯗꯣꯝꯗ ꯆꯠꯄ ꯄꯥꯝꯕꯒꯦ ꯍꯪꯉꯤ ꯑꯩꯅ ꯑꯅꯥꯕꯒꯤ ꯅꯥꯛꯇ ꯄꯨꯕꯤꯌꯨ ꯍꯥꯏꯖꯔꯕꯗ ꯃꯍꯥꯛꯅ ꯑꯣꯐꯤꯁꯔ ꯑꯃꯗ ꯑꯩꯈꯣꯏꯕꯨ ꯄꯨꯅꯕ ꯇꯥꯛꯄꯤꯔꯦ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯚꯕꯟꯗ ꯃꯈꯣꯏꯒꯤ ꯃꯤꯁꯤꯡ ꯌꯥꯝꯗ꯭ꯔꯕꯗ 5ꯗꯒꯤ ꯇꯥꯗꯅ ꯂꯩꯅꯅꯕ ꯁꯤꯜꯂꯨ ꯃꯗꯨꯒꯤ ꯄꯥꯎ ꯑꯣꯐꯤꯁꯔ ꯑꯗꯨꯗ ꯈꯪꯍꯜꯂꯨ ꯃꯍꯥꯛ ꯃꯁꯥꯃꯛꯁꯨ ꯁꯦꯝ ꯁꯥꯕꯗꯨ ꯌꯥꯔꯕ꯭ꯔꯥ ꯌꯦꯡꯒꯅꯤ ꯇꯥꯛꯄꯤꯔꯝꯂꯒ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ ꯑꯩꯈꯣꯏꯕꯨꯅ ꯃꯍꯥꯛꯅ ꯁꯤꯟꯅꯔꯝꯕ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯃꯥꯒꯤ ꯒꯥꯔꯤꯗ ꯍꯣꯁꯄꯤꯇꯥꯜꯂꯣꯝꯗ ꯄꯨꯕꯤꯔꯦ ꯍꯣꯁꯄꯤꯇꯥꯜ ꯍꯦꯛ ꯌꯧꯕꯒ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯑꯅꯥꯕꯒꯤ ꯃꯅꯥꯛꯇ ꯆꯨꯝꯗ꯭ꯔꯤꯡ ꯑꯗꯨꯝ ꯆꯪꯂꯦ ꯂꯩꯔꯝꯕ ꯅꯔꯁꯅ ꯖꯣꯟ ꯆꯥꯛ ꯆꯥꯕ ꯇꯣꯛꯇꯨꯅ ꯄꯣꯊꯥꯔꯤ ꯃꯍꯥꯛ ꯇꯨꯝꯊꯈ꯭ꯔꯦ ꯇꯝꯃꯤ ꯗꯣꯛꯇꯔꯅꯁꯨ ꯑꯩꯕꯨ ꯊꯤꯔꯝꯃꯤ ꯇꯝꯃꯤ ꯑꯅꯥꯕꯒꯤ ꯐꯤꯕꯝ ꯍꯪꯂꯨꯕꯗ ꯃꯍꯥꯛ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦ ꯆꯥꯛ ꯆꯥꯔꯝꯗꯥꯏꯗ ꯑꯩꯕꯨ ꯉꯥꯏꯔꯝꯃꯤ ꯍꯥꯏ ꯑꯩꯈꯣꯏ ꯑꯃꯨꯛ ꯗꯣꯛꯇꯔꯒꯤ ꯀꯥꯗ ꯑꯩꯕꯨ ꯎꯕꯗ ꯗꯣꯛꯇꯔꯅ ꯍꯔꯥꯎꯅ ꯑꯣꯛꯄꯤꯗꯦ ꯍꯥꯏꯕꯕꯨ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯃꯛꯁꯤꯟꯕꯒꯨꯝ ꯇꯧꯏ ꯑꯩ ꯉꯥꯏꯔꯝꯃꯤꯕꯅꯤ ꯆꯧꯀꯤꯗ ꯐꯝꯕꯤꯌꯨ ꯃꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗꯨꯗ ꯀꯔꯤ ꯍꯥꯏꯔꯛꯀꯗꯧꯔꯤꯕꯅꯣ ꯑꯩꯍꯥꯛ ꯀꯤꯅ ꯆꯧꯀꯤꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯂꯦ ꯂꯨꯂꯨꯡꯕꯨꯁꯨ ꯐꯝꯃꯨ ꯍꯥꯏ ꯃꯈꯥ ꯇꯥꯔꯛꯏ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯄꯅꯤ ꯍꯥꯏ ꯃꯤ ꯑꯅꯤꯈꯛ ꯂꯥꯛꯏ ꯃꯈꯣꯏ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯊꯣꯛꯈ꯭ꯔꯤ ꯑꯃꯨꯛ ꯍꯜꯂꯛꯈꯤꯅꯤ ꯍꯥꯏ ꯖꯣꯟ ꯁꯥꯍꯦꯕꯀꯤ ꯃꯔꯤ ꯃꯇꯥꯅꯤ ꯍꯥꯏꯔꯝꯃꯤ ꯇꯥꯔꯤꯕ ꯄꯥꯎꯁꯤꯕꯨ ꯑꯆꯨꯝꯕ꯭ꯔꯥ ꯑꯩꯈꯣꯏꯕꯨ ꯐꯥꯕꯒꯤ ꯋꯥꯗꯨ ꯑꯣꯏꯔꯕ꯭ꯔꯥ ꯃꯥꯅꯤ ꯆꯨꯝꯃꯤ ꯁꯥꯔ ꯖꯣꯟꯒꯤ ꯃꯔꯤ ꯃꯇꯥꯅꯤ ꯍꯥꯏꯕꯗꯨꯗꯤ ꯀꯅꯥ ꯀꯅꯥꯅꯤ ꯍꯥꯏꯕꯒꯦ ꯁꯥꯔ ꯃꯈꯣꯏ ꯑꯗꯨ ꯀꯨꯞꯅ ꯍꯥꯏꯔꯝꯗꯦ ꯃꯈꯣꯏ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤ ꯃꯈꯣꯏꯅ ꯃꯤꯁꯇ꯭ꯔꯦꯁꯄꯨ ꯖꯣꯟꯒꯤ ꯀꯅꯥꯁꯨ ꯅꯠꯇꯦ ꯃꯍꯥꯛ ꯃꯌꯨꯝ ꯄꯥꯟꯗ꯭ꯔꯤ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯇꯦ ꯅꯍꯥꯛ ꯑꯗꯨꯒ ꯂꯨꯂꯨꯡꯄꯥꯎ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯃꯤꯁꯤꯡꯅ ꯅꯝꯗꯨꯅ ꯐꯥꯈꯤꯕꯅꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯐꯥꯅꯅꯕꯒꯤ ꯃꯅꯤꯄꯨꯔꯗꯒꯤ ꯄꯨꯂꯤꯁ ꯇꯤꯝ ꯑꯃ ꯋꯥꯔꯦꯟꯠꯀ ꯂꯣꯏꯅꯅ ꯂꯥꯛꯏ ꯇꯝꯂꯝꯃꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯥꯗꯨꯅ ꯀꯣꯔꯠ ꯌꯧꯔꯨꯕꯅꯤ ꯍꯌꯦꯡ ꯏꯝꯐꯥꯜꯂꯣꯝꯗ ꯐꯥꯗꯨꯅ ꯄꯨꯔꯒꯅꯤ ꯁꯥꯔ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯑꯗꯨꯒ ꯂꯨꯂꯨꯡꯄꯥꯎꯗ ꯁꯤꯔꯤꯕ ꯃꯔꯥꯟꯗꯨ ꯑꯣꯏꯗꯕ ꯉꯥꯛꯇꯅꯤ ꯑꯩꯍꯥꯛ ꯖꯣꯟꯒꯤ ꯂꯨꯍꯣꯡꯗꯨꯅ ꯂꯧꯕ ꯅꯨꯄꯤꯅꯤ ꯑꯩꯅ ꯈꯣꯟ ꯐꯥꯏꯕ ꯃꯈꯩ ꯊꯃꯣꯏꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯄ ꯑꯁꯦꯡꯕ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯑꯩꯉꯣꯟꯂꯣꯝꯗ ꯌꯦꯡꯈꯠꯂꯛꯏ ꯑꯩ ꯅꯪꯕꯨ ꯊꯥꯖꯩ ꯏꯕꯦꯝꯃ ꯅꯪꯒꯤ ꯅꯔꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕꯗꯨꯅꯤ ꯖꯣꯟ ꯁꯥꯍꯦꯕꯀꯤ ꯂꯥꯏꯅꯥꯁꯤ ꯑꯣꯏꯔꯝꯗ꯭ꯔꯕꯗꯤ ꯀꯅꯥꯅ ꯆꯨꯝꯕ ꯍꯥꯏꯕꯗꯣ ꯂꯥꯏꯅ ꯈꯪꯒꯗꯧꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯋꯥꯔꯨꯒꯅꯨ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨꯅ ꯑꯆꯨꯝꯕ ꯑꯣꯏꯔꯕꯗꯤ ꯏꯁꯣꯔꯅ ꯊꯧꯖꯥꯟꯕꯤꯒꯅꯤ
ꯖꯣꯟꯁꯨ ꯉꯁꯤ 5-6ꯅꯤ ꯂꯩꯔꯒꯗꯤ ꯈꯔ ꯐꯔꯛꯄ ꯌꯥꯏ꯫ ꯃꯍꯥꯛ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯇ꯭ꯔꯤꯠꯃꯦꯟ ꯑꯁꯤꯗ ꯐꯖꯅ ꯔꯦꯁꯄꯣꯟ ꯇꯧꯏ꯫ ꯑꯗꯨꯒ ꯋꯥ ꯑꯃꯅ, ꯃꯈꯣꯏ ꯂꯥꯛꯂꯝꯕ ꯑꯅꯤꯗꯨꯅ ꯖꯣꯟꯕꯨ ꯅꯈꯣꯏꯅ ꯂꯣꯠꯇꯨꯅ ꯊꯝꯕꯒꯤ ꯋꯥ ꯑꯣꯏꯅ ꯍꯥꯏ꯫ ꯃꯍꯥꯛꯄꯨ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗꯒꯤ ꯄꯨꯊꯣꯛꯅꯤꯡꯕꯒꯤ ꯃꯑꯣꯡꯗ ꯉꯥꯡꯏ꯫ ꯑꯗꯨꯕꯨ ꯑꯩꯅ ꯑꯅꯥꯕ ꯑꯁꯤꯒꯤ ꯐꯤꯚꯝ ꯑꯁꯤꯗ ꯃꯗꯨ ꯈꯨꯗꯣꯡ ꯊꯣꯛꯂꯣꯏ, ꯂꯥꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯌꯥꯅꯤꯡꯗꯕꯒꯨꯝ ꯇꯧꯏ꯫